ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ngasisu mahaugsagumna mayamgidamagta yamna nungairaba wari amakhak puduna lakchari. Wari asigi mamingdi Thawai Mi. Wari asi aibagi wakhalona sagatchargi ijabani masida sijinnariba wahi wata pumnama aibagi wakhalon ngaktani. Wari asi pathokcharakpa matamda wahi wata soikhi lankhiba yaurbasu tabiriba khwai khibikna chauna ngakpigani. Wari asi kari kamdawage haibadu mayam punna taminarasi mayamgi mafamda khudol tamjari. Thawai Mi. Athengba ahingi matam aduda makhoi masel onsinladuna nupa ahum khak wa khanari. Miyai oirap tawba nupa aduna asumna hairaklammi. Hai, nakhoi thabak ase yamna cheksinna pangthokadabani. Karigumba khara khajik hek khujin khunan thoktane nanthokhrabadi aikhoi pumba thawai manggadawribani. Atopa masam yamna sangba nupa aduna marak thatna hanglaklammi. Ado tada thabak asibu kari numitagi pangthokchaw haibagi. Thabak tuga maman chanadrabadi aikhoi ngamjaroiko. Miyai chanba nupa aduna amuk makha tana hairaklammi. Hera aihakpu aduk thajadaba thabak tudane hana mai pakhalu se mayom ase loksilu masina thabak pangthokpagi ahauba khusumaniko. Asi haiduna sana ngakte yauba khaw macha amakhak khusinarami. Atopa nupa anidu mamit yengnaduna nokphet tawrami. Aduga makhoi masel makhut soknaduna miyai chalaba nupa adu mafam adudagi yamna khonglei thuna khongdoi khirami. Atopa nupa anidu akhaba minok ama noklami. Nupa amana asumna hairai. Itaw, thabak asidi aikhoigi khwaidagi laibuk phaba haibuduni. Atopa nupa aduna amuk makha tana hairaklammi. Mani itaw, handaki matangsida aikhoi anine senjau paiba misak amamamdi oiba soidrabani. Asi haiduna makhoi anidu makhau pongna nokcharami. Asumna noklingai matam aduda khanghoudana nupa amana yamna wana laukibagi khonjel amakhak taraklammi. Makhoi ani noklambadu chap lepi aduga yamna ngakna hairai. Kanano asuk kanna laukriba asina itaw yengusi. Asi hainaduna makhoi animak makhutta thangsang amamam painaduna parap thoraktuna nupa amana laukriba maikai adomda laktuna yengluba matam adudadi hogjiktada makhoida thabak adu pangthoknanaba sinaramba miyai chalaba nupa adu oirammi. Matau aduda makhoi ani yamna ngakna yengnarami. Ayukki matamni khul aduda machin yamna chatpa nupa amana khunja sing tanaba asumna hairaklammi. Khunja pumba tabiyu aikhoigi khul asida mathong maram khangdana misi mina thorakliba asi kanana karigidamakta pangthokliba tamthiraba thawongno haibado aikhoi hogjikti yamna kupna munna thidopagi mathau tarakle. Maram aduna wafamsing asigi matangdasu iningthaugi mafamda hana hangatuna khanganjakhrabani. Khunja ahal nupi amana amuk marak thatna hairaklammi. Ibungo wafamsing ase tarai budi khak yaroiko. Ngarangi tamthiraba misi aduda laikhidaba misak ado khul asigi yamna khanjaba miyoinido. Mahak amana laikhidaba haibase khul asigidi achauba mangjaba amanido. Asumna marang tawnaringai matam aduda khul adugi ningthau masamak khongdoiraktuna mifam aduda saruk yarammi. Ningthauna khunja singi mafamda
asumna hairaklammi. Wafam pumba tazarabada mihatpa adu athuba matamda leibak khunjasingi mamangda puthokchaduna maralgi matik thokpa chairak ado soidana pijagedo. Asi haiduna khoisaunaraba khunjasing pumba ningthau masamangna themjanbiraduna mifam adu matang aduda loisalammi. Khudakta ningthauna leibak khul sinba thungna ahing nungthil animakta saithok handuna yamna kupna thijanba hawalammi. Khul asida mathauna phaba thaujal kauba naha pakhang ama leirammi. Mahak sana konungda ana layengbagi makok oirammi. Mahakna mioi kayagi anaba singbu phahallammi. Ningthau masamaknasu yamna thagat pirammi. Thaujal mahausagumna umang wamang kayada chattuna hidak langthak thirammi. Ngasisu mahak makhoigi leibak khul adumakki mamangda leiriba chingsang napom adomda khongdoiraktuna ana layengbada changadaba mana masing thirammi. Ngasai makhai ai hakna yamna wana thiruba asidi mafam asida loina hauramledana. Asi haiduna ningthijana hekladuna yendai amada hapchilammi. Asumna mahakna hidak oinanaba mana masing heklingai matam aduda umang adugi nakal amaromdagi yamna phibam soklabi nupi amakhak yamna wana naheduna leimaida taraduna leirammi. Nupi aduna asokpa masadugi nahebagi chaina khol adu taruba matamda thaujal yamna ngakna mamaida koire leiduna yenglammi. Parap mafam adomda changchinduna yenglammi. Ngasisu athengba ahingi matam aduda nupa amakhak yamna tamthina mihathina hatlammi. Masa pumba angangba ikhengtana sintharaklammi. Matam aduda ningthaugi manaisingna nupa amagi chaina khol laubadu taruba matamda chenchinaraktuna mafam aduda yenglammi. Karino kanano hojikta kanna laukhiba ado nakhoi mafam aswaida chaithoktuna yengno kanagumba amata nathokhankiba yade. Ningthau manai amana khanghaudana lauraklammi. Asomda nupa amakhak chenkhre angamba sa tanase timen ta asina hekta langlage ya hai ya. Asomna timen ta aduna langba matamda angakpagi matawni. Mamangda seliba nupa aduda panda manakta hauriba ujau aduda oina yunglammi. Mafam aduda khanghaudana nupa adu mangkhirammi adumak thiba phanglamde. Matau aduda ningthaugi manaising adu yamna ngaknarammi. Makhoina purakpa tawbo huising aduna lakna su khonglammi. Tawbo huising adu kirak aduna mafam adu thadokuna kanna chenakhirammi. Matau aduda ningthaugi manaising adu yamna ngaklammi. Kari matauno tawbo huisingna asuk kanna khonglamduna khonglai thuna chenakriba asina karigino. Makhoigise mamita aduk karigumba akiba amadi soidan uramba tai. Madudagi ningthaugi manaising makhoi adusu khonglok palaudana adumak mafam adu thadoktuna khongdoiraklammi. Asomda ana layengsang amada yamna tongana kanasu khanganda thaujalna nupi adubu layeng birammi. Hidak langthak kaya tawduna wakhal tahallammi. Nupi aduna wakhal tarpa matamda mahak yamna kirammi. Adubu thaujalna yamna tapna ingthaduna asumna hairaklammi. Isan ibema nahak karisu pakhatkanu aihak layengbagi thaumini. Nahaki asokpasing asibu layengliba misakni. Hayo matau karamna phibam asida oikhibano. Karisu singnaba laitana ifamda warising ado hekta liyo. Asi haina hairabada nupi aduna yamna pakhatlamba adu khara makhaidi wakhal laitaraklammi. Mamang thakta thokiba warisingbu thaujalgi mafamda lirammi. Aihaki koloi minglen ulaibi kawi. Aihak asi mamangi chingsang asomda topna khundaba mafam adudagini. Ulaibi laisa mathot pharak lebi laisabi amakhakni. Mahaki panthau palem amadi mahak makhoi ahumdamak
ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯟꯊꯧ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯆꯥꯎꯁꯅꯥ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯃꯤ ꯆꯥꯎꯁꯅꯥ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯁꯦꯂꯨꯡꯕꯒꯤ ꯐꯝ ꯄꯨꯔꯝꯃꯤ ꯄꯟꯊꯧ ꯃꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯗꯣꯏꯈꯤꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯀꯤ ꯄꯟꯊꯧ ꯆꯥꯎꯁꯅꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯎꯂꯩꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯄꯟꯊꯧ ꯉꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯀꯔꯤ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪꯅ ꯄꯟꯊꯧꯒꯤ ꯃꯥꯏꯊꯣꯡꯕꯨ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯅꯣ ꯅꯃꯣꯝꯗ ꯌꯥꯋꯥ ꯁꯦꯡꯕꯤꯌꯨ ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯑꯗꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯏꯊꯣꯡꯗ ꯑꯃꯛꯄ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ ꯆꯥꯎꯁꯅꯥ ꯃꯈꯥ ꯇꯥꯅ ꯃꯃꯣꯝꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯛꯂꯝꯃꯤ ꯏꯃꯣꯝ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗꯣ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯔꯛꯂꯦꯗꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦ ꯀꯔꯤ ꯁꯅꯥ ꯌꯥꯊꯪꯅꯣ ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯨꯗꯤ ꯍꯥꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯗꯥꯏ ꯃꯁꯤꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯥꯛꯄꯤꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯛ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯋꯥꯐꯝ ꯑꯗꯨꯗ ꯎꯂꯩꯕꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯥꯎꯁꯅꯥ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅꯤ ꯃꯃꯥ ꯑꯗꯨꯛ ꯇꯥꯕꯗ ꯍꯪꯒꯣꯏꯔꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯥꯛꯄꯤꯔꯛꯄ ꯋꯥꯐꯝ ꯑꯗꯨꯅꯅꯤ ꯋꯥꯈꯜ ꯑꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯤꯕ ꯐꯔꯦ ꯋꯥꯐꯝ ꯑꯁꯦ ꯇꯣꯛꯂꯁꯤ ꯏꯃꯣꯝꯒꯤꯗꯃꯛꯇ ꯄꯟꯊꯧ ꯑꯩꯍꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯇꯧꯖꯕ ꯉꯝꯒꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯡꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯔꯥꯕ ꯃꯍꯥꯛ ꯃꯅꯥꯏ ꯈꯣꯡꯕꯨꯔꯣꯏ ꯈꯔꯒ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯝꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯈꯟꯅꯔꯕꯒꯦ ꯑꯩꯍꯥꯛꯇꯤ ꯏꯆꯟ ꯎꯂꯩꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯨꯔꯦ ꯑꯗꯨꯅꯅꯤ ꯑꯩꯍꯥꯛꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯁꯨ ꯂꯩꯅ ꯋꯥꯐꯝ ꯑꯗꯨ ꯍꯦꯛꯇ ꯍꯧꯗꯣꯛꯆꯔꯤꯕ ꯑꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯔꯥꯕꯒꯤ ꯑꯗꯨꯛ ꯃꯆꯣꯡ ꯃꯄꯥꯡ ꯅꯥꯏꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯂꯩꯃ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯛ ꯃꯆꯣꯡ ꯅꯥꯏꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯥꯞꯄꯁꯤꯗ ꯑꯅꯤꯁꯨꯅ ꯇꯥꯕ ꯄꯥꯝꯗꯦ ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯄꯤꯈꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯔꯥꯕ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯣ ꯑꯩꯍꯥꯛ ꯑꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯔꯥꯕꯅꯤ ꯍꯥꯏꯕꯁꯦ ꯍꯦ ꯍꯅꯨꯕꯤ ꯅꯍꯥꯛ ꯈꯪꯗꯕ ꯁꯥꯔꯤ ꯅꯃꯣꯝ ꯑꯁꯤꯕꯨ ꯂꯧꯕꯤꯒꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯑꯗꯨꯒ ꯅꯄꯨꯔꯣꯏꯕ ꯃꯍꯥꯛꯄꯨꯁꯨꯅꯦ ꯑꯋꯥꯡꯕ ꯐꯝꯊꯣꯜ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯑꯗꯨꯛ ꯃꯌꯥꯗꯕ ꯁꯥꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯂꯩꯕꯤ ꯃꯍꯥꯛꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯔꯧꯕꯤꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯑꯩꯍꯥꯛ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯆꯥꯎꯁꯅꯥ ꯃꯍꯥꯛꯁꯨ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯊꯧꯒꯜ ꯀꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯌꯥꯔꯦ ꯈꯣꯡꯗꯣꯏꯕꯤꯈ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯔꯥꯕ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨꯗꯤ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯅꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯣꯏ ꯂꯥꯎ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯈꯣꯡꯗꯣꯏꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯁꯅꯥ ꯂꯩꯃ ꯑꯃꯗꯤ ꯎꯂꯩꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯇꯠ ꯇꯠꯇꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯔꯛꯂꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯁꯥ ꯐꯥꯎꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯅꯥꯏ ꯆꯥꯎꯁꯅꯥ ꯌꯦꯡꯗꯨꯅ
asumna hairaklammi. Inai sauksana ngasi phawbada aihangna ningthau ama oina isagi aningba apambagi mayokta thabak amata tawraktri. Isagi aningba apamba kayabu thunghanduna lakpani. Aihakidi icha ani subasu natte. Aduna wafam ase nahakna yadaba yaroi. Nahakna bu hek yaraba nahaki pham adudagi hena wangkhat hangadawribani. Wakhan munna khalu sauksana tapna hairaklammi. Ining thau ngakpigani. Wafam masigi matangda yamna kupna munna khanjaraba matungda nanai aihaksu ngasi phawbada imo mahaki yaningdaba amata pangthoraktri. Pangthoke hainasu khanjade. Handaki matang ase nanaibu amukta ngakpiyo. Aduga nanaina hojik paijariba pham asina adum penjare. Wafam madu tabada ningthau adu maithongda khara khajik noktuna makha taraklammi. Phare phare. Adubu nahak munnadi wakhan khaluko. Asi haiduna manai adubu thohan khirammi. Numidangi thenglaba ahingi matam aduda majaibungo kairaba mahangna aronba lami kharaga punna lona laktuna ulaibigi mayumda pungkoi koishalammi. Aduga manai amana asumna thong thinduna yamna pakhatna kauraklammi. Ho angamba tabiribra. Aihaki mateng amukta pangbiyo. Aihaki yaibi thawaitadi kanbiyo. Thong ase amukta de hangbiyo angamba. Asi haiduna yamna pakhatna thong thilladuna kaurakpadu tabada thong hangdoktuna sauksana laima amadi ulaibi makhoi ahum mapalangda thoraktuna yenglammi. Asumna mapalangda hek thorakpaga makhoi mayam changsilaktuna makhoi ahumbu pharammi. Matau aduda sauksana yamna sauna hairaklammi. Hai thado aihakbu thado nakhoi kana kanano. Asi haiduna haibaga majaibungo kairaba mahakna marum amadagi thoraktuna asumna hairaklammi. Haujikti aihak kanano haibado khanganba taredana. Asi haiduna sauksanabu phurammi. Matau aduda laima amadi ulaibi yamna pakhatladuna thadou adumna tawganu haiduna khamdokcharammi. Asumna majaibungogi khongburoising adusu laima amadi ulaibi yengduna makhok pongna noksalammi. Matam aduda sauksana amadi majaibungo kairabaga phunaraklammi. Kairabana sauksanabu yamna phajana phurammi. Laima amadi ulaibi makhoi ani changduna khamdoknanaba hotnajarammi. Adubu majaibungogi manaising aduna khupakna tharammi. Khatnaribasing adu khamdoknanaba hotnabada ulaibi amadi laima makhoi anisu yamna soklammi. Asumna majaibungo kairaba makhoina lakchaba helaklaba aduda sauksana amadi laimana mamombu khudong thiba nangadawre khanglakpadagi majaibungo amadi mahaki khongburoising aduga samu hakchang mayoknaringai aduda mamom mahakpu mafam adudagi thadoktuna chelhan khirami. Majaibungo mahakna amadi khongburoi kharagana ulaibibu phanaba tana khirami. Hai nupi ase tano chenkre tano nakhoi kharana masigi ahal anisa tap tana phuram. Manai kharana sauksana amadi laima makhoi anibu phaduna phuhorami. Majaibungo mahakna ulaibi tanarakpa adu mafam khangdana adumak thiba phanglamde. Iya acha lakchaida karisu leitrabi nuja mahakna ikuttagi nanthokkiba sari. Iya khanganido. Asi haiduna amuk laklaga sauksana amadi laima makhoi anibu yamna tamthina phuraba matungda yum adugi manungda langsinduna khudak aduda yum adu mai thadoklammi. Hai nakhoi kari yengli yum mase khudakta mai thadok aduga ahal ani se mainungda langsinduna yaibi thawai lawgadabani. Majaibu aihakta singnaba saradana. Madudagi makhoi mafam adu thadoktuna aduma khongdoi khirami.
Yum aduga laptakna thangnana leiba khunjasingna yum amabu mai chalakpa adu thengnarakuna mahai mahai makhutta ising pun paina duna senthoraktuna kannanaba hotnarami. Yum mai chai ne, yum mai chai. Hai, yum ase mai chai ne he. Ising haijalo ising haijalo. Mai chai, yum se mai chai. Adubu yum adu karisu kanba ngamnaramde. Yum aduna tangoi tana tumkraba matungda yengluba matam adudadi mai chakpa aduda chawsana amadi leima makhoi anigi haksang manba yauramba aduda khunja pomba sing adu thamoi sokna tengthanarami. Aduga yamna ngakliba amana uleibi mahakti adumak thiba phanglamde. Asumna tamthiraba ahing adugi thaudok aduna uleibi thamoi sokna kapcharami. Wari pumba tarubada thaujal mahaksu thamoi yamna soklami. Aduk minungsi leitaba majaibungo amadi ningthaugi maram chatsing aduda thaujal mahak mapukningda yamna warok jarami. Adubu thaujal asidi atopa laibaktagi khul asida honglakpa miyoini. Khul asida mama machadang leijabani. Ana layengmagi thabak taurakpa chahi mangadi suraklami. Wakhal leiba thaujalna tapna uleibi mahapu yengladuna makha tana asumna hairaklammi. Ichan, karisu hena khanjiluraganu. Nahak matam kharadi mirot oina leiba tai. Nahakpu majaibungo mahaki makhutta tadanaba nabung aihaksu angamba thakta hotnagi. Nahak karisune chingnaganu. Aihakpu thajau. Asi haiduna thajaba pumba thamlammi. Numit asidagi hauna uleibi mahakpu thaujana sinbiduna kanasu khanganda lona mafam chaba amada thambiraklami. Ningthau manai amana ningthaugi mafamda wafam ama hangalaklami. Iningthau nanai aikhodi ngakpana kham thengle mioi ado isam chambadi oiramgadaba mande. Nanai aihaknane langjakhiba timenta adubu masada pangadabi mahutta manakta horambana u amada hekti yumki. Aduga yamna ngakpa amanane mafam khangdanasu adumang mangki thiba hek phangkhide iningthau. Manai aduna yamna pakhatpa amadi singnaba langtaknaba matau kayaga loinana tamliba wafamsing adu taruba maktada ningthau adu wakhal munna khalami. Hairiba asinadi mi hatpa adu karigumba matik mayai chenba soidana oiramlagani. Adunadi amaiba saidang lei mahapu mafam masida khudak asida puraktuna mahaka wa tanadaba yade. Thillabani kauruso phagani iningthau nanai puduna lakchage. Amaiba saidang lei hairiba mioi asi yamna khang haiba amaiba amakhak oirammi. Mahak asigi aronba amana yamna phatraba laitin kayabusu sanaba misak ama oirammi. Mahak sana konungda khongdoiraktuna ningthaugi aronba ka aduda ningthau loinana majaibungo kairabasu yauduna manai kharaga punna amaiba saidang leina thau amakhak pangthoklammi. Amaiba saidang leina mamit chena usiladuna yengluba matam aduda mahak khangprek khanglammi. Aduga mamitu tapna pangthoraktuna asuna hairaklammi. Nakhoigi sidi phatraba thawai mi amakhakna kupsen senaduna leiredo. Mahak asi yamna misi chadana leikhidaba hakchang singna punsinduna wonba thawai nido. Wafam adu tabada ningthau loinana majaibungo kairaba khangowdana swai lawba phauraklammi. Ningthauna makha tana hanglaklammi. He amaiba nahakna tawba ngamba thauna pangal kaya puthokpiduna phatraba thawai mi adubu loisinkhiba ngambiroidra. Awamal matik chana kachagedo. Wafam adu tabada amaiba saidang leina momon tawduna makha tana hairaklammi. Iningthau masi tarai tarai na pangthokpa ngamgadaba thabakti oidedo. Thawai mi asina apenbu oidri. Mahakna penbiraba matam adudata misi mina asi lepkhigani. Wafam aduda
ꯃꯖꯥꯏꯕꯨꯡꯉꯣ ꯀꯩꯔꯥꯕ ꯃꯍꯥꯛ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯆꯥꯅ ꯃꯤ ꯍꯥꯠꯈꯤꯕ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯪꯍꯟꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯅꯥꯏ ꯑꯃꯅ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯀꯩꯔꯥꯕꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕ ꯇꯨꯡꯗ ꯃꯁꯥ ꯁꯤꯅꯤꯡꯗꯕꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯦꯡꯅ ꯂꯤꯊꯣꯔꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕꯤꯅꯅꯕ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯃꯍꯥꯛꯁꯨ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯊꯦꯡꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯩꯗꯥꯡ ꯂꯩꯅ ꯃꯊꯟꯇ ꯃꯈꯨꯠꯇ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯨꯝꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯍꯦ ꯊꯋꯥꯏ ꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕꯔꯥ? ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯃꯥꯏꯕ ꯁꯩꯗꯥꯡꯂꯩ ꯑꯩꯍꯥꯛꯅ ꯑꯊꯤꯡꯕ ꯊꯝꯂꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯜꯂꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒ ꯃꯥꯂꯪ ꯏꯄꯣꯝꯂꯛ ꯑꯗꯨꯗ ꯊꯋꯥꯏ ꯃꯤ ꯑꯗꯨꯅ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯍꯥꯛꯄꯨ ꯊꯤꯡꯖꯕ ꯁꯥꯔꯤ? ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯕꯨ ꯀꯪꯈꯠꯇꯨꯅ ꯊꯝꯂꯒ ꯍꯦ ꯑꯃꯥꯏꯕ, ꯅꯍꯥꯛꯀꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯛꯂꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯑꯗꯨꯃꯛ ꯇꯤꯟꯈ꯭ꯔꯒꯅꯤ." ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯃꯥꯏꯕ ꯁꯩꯗꯥꯡꯂꯩ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯔꯜ ꯃꯊꯨꯝ ꯀꯌꯥ ꯂꯧꯔꯨꯕꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯃꯍꯩ kaya puthoktuna thawai mi adubu lairamlenda tinkinaba honaraklami. He thawai mi nahak asumna taibang malemda nahaki laifam laite chatlu hay hayya hayya hay hayya hay asi haiduna makhutta maibun oiba mi makok amagi saktamda puthoraktuna thawai mi aduda langsilaklammi. May asakpa mi makok adu langlakpa matam aduda thawai mi aduna yamna haina singna thaidoklammi. Mahaksu saurakladuna laijaba thauna puthoktuna amaiba mahaki maphamda laiwa kayama kapsilaklammi. Hey amaiba nahaksu ngasidi chaibi chaitheng phangba taredo napunsi chuppa fattaba kaya taurubugi mahaido phangjaro. Hayya 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 asi haiduna kablakpa laiwa aduna amaiba saidang leina ngakthokpa ngamhaudraduna makhwangda chap chana palammi. Karino ai haki khwang ngasina asum masum kontharak libasina ayo khudak aduda amaiba mahak makhwang adu khangkon kon khiduna adumak hanagum haugat kangkhatpa ngamdaba makhai laimaida taduna leihowi. Madudagi thawai mi adu khangna nokladuna malang ipomlakta tinkhirami. Pau adu tabada ningthau thamoi sokna kapjarami. Oh ngasidi ai hak mai thire ichagi aningba pamba aduta thungnaba hotnaruba asi pumnamak arimbada taraba ai hakna taubana ai hakna phangjai haibadu thokledo ningthaungni ngammi haiduna phatraba tauruba ngasidi ngamnamak asibagi khayat taraba. Ichai bungo
नुमिदांगी matam aduda Majaibungo Kairaba Amadi Mahaki Khongburoi Makhoi Ahumga Loinaduna Thaujal Mayum Aduda Khongdoiraktuna Thaujal Wari Sarami Ai Thaujal Nahaki Arun Mapumba Ai hak Loina Khangle Kadai Nupi Masado Puthoro Ai haki Khutana Yamna Lemna Sino Madu Natravadi Nahak Afaba Khak Oiroi Nafam Madusu Thadatkani Manai Khongburoi Amana Amuk Marak Thatna Hairak Lami Mani Mani Aikhoigi Majaibungona Hairiba Wafam Masida Nasana Yazo Pamadu Tatningdravadi Khudagasida ne Majaibungogi Mafamda Changjau ko Thaujalna Tapna Asumna Hairak Lamni Majaibungo Wafamado Ai hakti Karisu Khangjade Kanagi Nupi Machano Yum Masida Lairibase Aikhoi Ima Ichadani Thaujalgi Pale Mahaknasu Hairak Lami Majaibungo Ngami Haiduna Landaba Mioidadi Aranba Sibiganu Wafam adu tabada Majaibungo Saurapna Makhatana Hairak Lami Ya Masigi Nupisi Ai haki Mayoktaga Lepchab Sari Hai Nakhoi Kari Yengli Yum Masida Changduna Nupi ado Buthorau Matam aduda Thaujalna Yamna Thauna Phana Asumna Hairak Lami Ngaikho Kanagumba Amata Yum Masigi Manungda Changba Yaroi Hek Changba Thoklabadi Nakhoi Pumba Thaujal Ai hakna Yaibi Thawai Laure Khangu Majaibungo Kairaba Makho Pongna Noktuna Makhatana Hairak Lami Aduk Thauna Phaganuda Arembada Nathwai Mangduna Tokani Ai Nakhoi Kari Yengli Yum Manungda Changduna Nupi ado Chingthorau Asi Haiduna Majaibungogi Yathang aduda Manai Sing aduna Yum Manungda Change Haiduna Taurakpa matam aduda Thaujalna amamamtang oina Makhutna laktana chingthoklami Matau adudagi Makhoi Masel Phunaba Hauraklammi Ya Masi Mathauna Phaba Sari Khanganido Asi Haiduna Sapu Kanna Majaibungo Mahakna Thaujalgi Mamaida Khutumna Surami Madudagi Makhoi Masel Angamba Maongda Phunaraklami Thaujalgi Pale Mahakna Khamdokna Nabo Honajai Adubu Karisu Ngamnamde Yum Manung Lomdagi Ulaibi Mahaksu Chenthoraktuna Ta Thaujal Haiduna Lauraklami Matam aduda Thaujalsu Majaibungo Makhoina Ihing Nahing Taba Makhai Yamna Thina Phurammi Asumna Phunaramba aduda Ulaibi Mahakna Khamdokna Nabo Honajai Ulaibi Ubamaktada Majaibungo Mahakti Yamna Haraujerami Ulaibigi Khudang Paiduna Khamdokke Taurakpa aduda Thaujalna Angamba Thauna Puthokduna Majaibungo Mahaki Khudang adubu Pharami Ya Masi Ai haki Khudangbu Phajaba Sari Masi Asi Haiduna Khupakna Thage Tauba Maktada Khanghaudana Akanba Nonglai Nungsit Amakhak Silaklami Akanba Nonglai Nungsit aduda Masak Masa Udaba Khonjel Amana Asumna Noktuna Hairaklammi Haujikti Nakhoi bu kanbinaba Kanasu Lairaroi Matau aduda Makhoi Pumba Yamna Ngaklammi Nungsit adugi Saphuna Majaibungo Amadi Mahaki Khongburoi Sing aduda Landaraklammi Thaujalsu Thauna Phana Masadu Kankhallaktuna Phatraba Miyoi Sing aduga Mayok Yarammi Matau aduda Manai Amakhak Naronda Tumina Laithoktuna Marum Amada Lona Yengduna Lairammi Thawai mi aduna Thaujalgi Samu Hakchangda Changkhiduna Majaibungo Kairaba Amadi Manai Sing adu Tap Taba Makhai Phutharammi Hayya Khangbra Hojikti Nakhoi Pumba Thawai Laurage Daw Asi Haiduna Makhoi Sing adubu Yaibi Thawai Laurammi Ngasai Makhai Naronda Lumduna Lairamba Manai adu Kirakladuna Khudakta Chenkhiduna Ningthaugi Mafamda Thokiba Thaudosing adu Hangatchakhi Pau adu tabada Ningthau Masamak Khudak aduda Manai Kaya Singa Loinana Thaujalgi Mayumda Changlaklammi Thawai Yaudana Laimaida Taduna Lairiba Majaibungo Uba Maktada Ningthau Mahak Thamoi Sokna Kapcharami
Matam aduda Thaujana adungai matam amagi manai selungba chausanagi khonjelda ningthauda asumna hairaklammi. He iningthau nanai aihak selungba chausanani. Wafam adu tabada ningthau kaplamba adu chap leptuna mamaidu nongkhalaktuna Thaujalda yenglaklammi aduga yamna ngakna hangai. Kari haiba nahakpu inai selungba chausanani haiba masibu oithokpa yagadoribra. Thaujalgi sakphamna haidorakliba wahaising adu tabada Thaujalgi apokpi amadi ulaibi mahaksu yamna ngaklammi aduga ulaibi machinda tapna panthau haina sonjarami. Mamittagi mapi tanasu kapcharami. Thaujana selungba chausanagi khonjelda makha tana hairaklammi. Aihak asiba thawai mirelni. Nahaki najai bungona aihak amadi aihaki loinabi aikhoi anibu yamna tamthina phuraba matungda yum aduda langsinduna mai tharaga hatkibani. Mi hatpa asigi maralda ngasidi yaibi thawai mangledo. Khul asida thokiba misi mina pumba nanai selungba aihaki mathakta phatraba taukiba singda chenaba mioi singbu yaibi thawai laujaba khaktani. Ngasidi aihak ngamkhai leitana pele. Asi haiduna khangna nokcharami. Ningthau mahangna amuk makha tana hairaklammi. Phare ngasidi ningthau aihak mai thiraba misak ama oibada isana yajare. Nahaksu naning thunglabanina lairam lenda ingna chikna pothabiro. Haujikti ningthau aihak wakhal tajare. Isa leitabagi karisu waba taujararoi. Mahakna ka hena phattaba tauruba thabak adugi mahaini khandoknage. Inai selungba hayu inai na hakna hena penbigadaba leirabadi karisu chingnaba leita. Ningthau ifamda hekta hangatlu. Ningthaugi thamoi senglaba yawasing adu tabada chausana makha tana hairaklammi. Imom nahakpu uba phangjabada palem panthau oiba aikhoidi ngamkhai leitana peledo. Asi haina ulaibibu yengduna hairaklammi. Matau aduda ulaibi higna tengthajarami. Selungba chausanana ningthauda amu onsilladuna makha tana hairaklammi. Iningthauna mapa mapi sakpiduna imom asibu isa ibungo gumlaba Thaujal mahaki mafamda luhongbiudo. Wafam adu tabada ulaibi hena higna kapcharami. Selungba chausanana amuk makha tana hairaklammi. Imomgidamakta khwaidigi matik chaba misak adudi aihakna thawai kaidongliba Thaujal asini. Makhoi anibu punsigi kaina hanbiganu. Iningthau amadi imom loinana Thaujalbu pokpi ichan ibema haujikti aihaki matam yaurakle. Aihaki thawai mi asina lairam lenda khongdoi khageko. Asi haiduna khudak aduda Thaujalgi samu hakchangdagi selungba chausanagi thawai mi adu paithokhirammi. Matam aduda Thaujal wakhal mangladuna laimaide longna haitharammi. Asumna selungba chausana amadi laima makhoi anigi apunba thawai mi aduna takpiramba pumbabu ningthau mahangna leiba khunja singsu khangalladuna pangthoklammi. Loinana thokiba pumbabu khunja singda wari liduna masagi ningthaugi khubam adu thadokcharaduna khulleibak asibu ngakpi sembibada matik chagadaba lairik laisu ningthina khang hairaba ana layengbagi makoki pham puriba Thaujal amadi maraibak thirabi ulaibi makhoi anida sinaraduna leibak ki laingak sasan piraduna leibak khul asi chahonga hongna nungai yaibi marang kaina tangdu leitana pankhido. Ningthau aduna mapa mapi sakladuna Thaujal amadi ulaibi makhoi anibu luhongbirami. Matau kayasing aduda pelaba matai manau thawai mi makhoi anina malem atia thakdagi momon nokcharami. Matang asida ngasigi wari asi loisinjare. Matung tarakpadasu hena nungai-nungairaba wari kayama lepa leitana channel asina miyamgidamakta puduna lakpa ngambo oijage. Mayam pumnamakpu channel asigi maikaidagi hanna thagatpa phongdokchari.